ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯟꯒꯠꯄꯤꯈ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯁꯤꯈꯤꯕꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯉꯥꯛꯄ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯆꯥꯕꯒꯤ ꯋꯥꯈꯜꯅ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯡꯖꯤꯜ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯩꯇꯥꯍꯜꯂꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯂꯩꯇꯥꯍꯟꯗꯕ ꯋꯥꯈꯜꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯆꯥꯒꯅꯤ, ꯀꯅꯥꯅ ꯑꯩꯒꯤ ꯆꯥꯅꯕ ꯄꯤꯕꯤꯒꯅꯤ, ꯀꯅꯥꯅ ꯑꯩꯒꯤ ꯃꯆꯜ ꯁꯨꯔꯕ ꯆꯥꯅꯕ ꯁꯦꯝꯕꯤꯒꯅꯤ? ꯃꯍꯥꯛꯅ ꯋꯥꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯣꯅꯨꯡꯗꯨꯗ ꯆꯥꯅꯕꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯄꯨꯖꯥꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨ ꯍꯥꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯗ ꯉꯥꯡꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯨꯖꯥꯔꯤꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯗꯤ ꯑꯇꯩ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯝꯂꯕꯁꯨ ꯍꯥꯎꯕꯗꯤ ꯍꯥꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡꯗꯤ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯗꯨꯅ ꯐꯤ ꯂꯣꯟꯕ ꯈꯣꯠꯄ, ꯖꯒꯣꯏ ꯁꯥꯕ ꯑꯃꯗꯤ ꯑꯇꯩ ꯀꯌꯥ ꯑꯃ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯀꯔꯝꯅ ꯍꯥꯎꯅ ꯊꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯊꯣꯡꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯜꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯊꯣꯡꯂꯕꯁꯨ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ, ꯑꯃꯠꯇ ꯍꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯆꯥꯕ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏ ꯆꯥꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯨ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯖꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯨꯗ ꯄꯨꯖꯥꯔꯤ ꯑꯍꯩꯕ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯖꯥꯔꯤ ꯑꯍꯩꯕꯗꯤ ꯏꯐꯪ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯒꯤ ꯄꯨꯖꯥꯔꯤ ꯑꯍꯩꯕ ꯈꯔ ꯈꯟꯒꯠꯂꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯁꯨ ꯍꯥꯟꯅꯒꯤꯒ ꯑꯝꯍꯥ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨ ꯃꯍꯥꯛꯅ ꯆꯥꯕ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯏꯆꯥ ꯆꯥꯗꯕꯗꯒꯤ ꯃꯌꯥꯡ ꯁꯨꯝ ꯀꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯨꯗ ꯄꯨꯖꯥꯔꯤ ꯑꯍꯩꯕ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯄꯨꯖꯥꯔꯤ ꯑꯍꯩꯕ ꯀꯧꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯌꯥꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯎꯗꯅ ꯂꯩꯉꯥꯛꯄ ꯑꯣꯏꯕꯅꯤꯅ ꯂꯩꯕꯥꯛꯇꯨꯗꯒꯤ ꯀꯣꯅꯨꯡꯗ ꯔꯤꯚꯤꯅ꯭ꯌꯨ ꯌꯥꯝꯅ ꯂꯥꯛꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛꯇꯨ ꯌꯥꯝꯅ ꯆꯥꯎꯈꯠꯂꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯒ ꯅꯤꯡꯊꯧꯒ ꯑꯐꯕ ꯃꯔꯤ ꯂꯩꯕꯅꯤꯅ ꯀꯣꯅꯨꯡꯗ ꯔꯤꯚꯤꯅ꯭ꯌꯨ ꯌꯥꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕు ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯑꯇꯥꯡꯕ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯂꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯕꯥꯛꯇꯨ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯣꯏ ꯊꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯇꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯊꯟꯇ ꯉꯥꯏꯔꯦ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯆꯥꯅꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯐꯤ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯈꯔ ꯁꯦꯠꯂꯒ ꯃꯍꯥꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯆꯥꯅꯕ ꯈꯔ ꯄꯤꯕꯤꯅꯕ ꯅꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯀꯅꯥꯅꯁꯨ ꯆꯥꯅꯕ ꯄꯤꯕꯤꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯆꯔꯥ ꯍꯦꯟꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯏꯅꯥꯛ ꯈꯨꯟꯕ, ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯖꯕꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯐꯪꯖꯩ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯃꯤꯒꯤ ꯎꯁꯣꯞ ꯋꯥꯁꯣꯞ ꯇꯧꯕ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯈꯔꯗꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕ ꯐꯥꯎ ꯃꯍꯥꯛ ꯃꯁꯥꯅ ꯀꯥꯎꯈꯤꯔꯝꯃꯤ꯫
ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯅꯕ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯗꯟꯗꯤ ꯐꯪꯒꯅꯤ ꯈꯟꯗꯕ ꯃꯈꯩ ꯃꯍꯥꯛꯅ ꯃꯤꯒꯤ ꯎꯍꯩ ꯋꯥꯍꯩ ꯄꯥꯟꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯆꯪꯗꯨꯅ ꯎꯍꯩ ꯋꯥꯍꯩ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ? ꯃꯍꯥꯛꯇꯤ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯗ ꯍꯩꯁꯤꯡꯕꯁꯨ ꯅꯠꯇꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤꯒꯤ ꯑꯆꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯤꯊꯨꯡꯁꯪꯗꯒꯤ ꯆꯥꯅꯕ ꯍꯨꯔꯥꯟꯕꯒꯤ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇꯨ ꯀꯛꯊꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯗꯅꯕ ꯗꯟꯗꯤ ꯄꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯀꯛꯄꯤꯗꯅꯕ ꯀꯞꯂꯒ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯃꯗꯨꯅ ꯁꯥꯎꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇꯨ ꯍꯦꯛ ꯀꯛꯅꯕ ꯊꯥꯡꯗꯨ ꯅꯨꯡꯁꯤꯠꯇ ꯊꯥꯡꯒꯠꯄꯒ ꯃꯐꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯅꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕꯤꯗꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯃꯍꯥꯛꯀꯤ ꯁꯦꯡꯒꯥꯎꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤꯗꯨ ꯑꯆꯧꯕ ꯃꯤꯊꯨꯡꯁꯪ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯊꯨꯡꯁꯪꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯐꯖꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤꯗꯨꯅ ꯃꯤꯊꯨꯡꯁꯪꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯊꯕꯛ ꯁꯨꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯅ ꯃꯤꯊꯨꯡꯁꯪꯗꯨ ꯆꯂꯥꯏꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯊꯨꯡꯁꯪꯗꯨꯒꯤ ꯂꯩꯃꯥꯏꯗꯨ ꯋꯥꯏ ꯇꯩꯊꯣꯛ ꯇꯩꯁꯤꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯥꯟꯅ ꯊꯝꯂꯝꯃꯤ꯫ ꯃꯤꯊꯨꯡꯁꯪꯗꯨꯒꯤ ꯐꯃꯨꯡ ꯐꯥꯅꯨꯡ ꯂꯣꯏꯁꯤꯟꯕ, ꯄ꯭ꯂꯦꯠ ꯑꯃꯗꯤ ꯒ꯭ꯂꯥꯁꯅꯆꯤꯡꯕ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯆꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯤꯊꯨꯡꯁꯪꯗꯨꯒꯤ ꯅꯨꯄꯤ ꯃꯄꯨꯗꯨꯅ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯄꯨ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯅꯅꯕ ꯀꯥ ꯃꯆꯥ ꯑꯃꯒ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯄꯦꯜꯂꯗꯨꯅ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯏꯟꯁꯥꯡ ꯁꯦꯝꯕꯗꯁꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯤꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡ ꯊꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯤ ꯅꯨꯄꯤꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯦꯡꯂꯨ ꯊꯦꯡꯂꯨꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯗꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯝꯅ ꯍꯥꯎꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛ ꯇꯧꯕꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯅꯣꯡꯃꯒꯤ ꯊꯣꯡ ꯊꯥꯛꯄ ꯍꯩꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯨꯖꯥꯔꯤ ꯃꯀꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯛꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯅ ꯍꯩꯔꯕꯁꯨ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝ ꯄꯨꯖꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯊꯨꯡꯁꯪꯗꯨꯗ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯤꯁꯤꯡꯒꯤ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯤꯊꯨꯡꯁꯪ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯕꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯤꯁꯤꯡꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯕꯅꯤꯅ ꯃꯤꯊꯨꯡꯁꯪꯗꯨ ꯍꯦꯟꯅ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯇꯥꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯕꯗ ꯃꯤꯊꯨꯡꯁꯪꯗꯨꯒꯤ ꯍꯦꯜꯄꯔꯁꯤꯡ ꯑꯗꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯁꯦꯕꯥ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯥꯅꯕ ꯊꯛꯅꯕ ꯀꯌꯥꯁꯨ ꯁꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯄꯨꯖꯥꯔꯤꯁꯤꯡ ꯑꯃꯗꯤ ꯍꯦꯜꯄꯔꯁꯤꯡꯗꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨꯒ ꯆꯥꯅꯕ ꯄꯩꯁꯥꯁꯨ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯤꯁꯤꯡꯗꯨꯅ ꯃꯤꯊꯨꯡꯁꯪꯗꯨꯒꯤ ꯃꯄꯨꯗ ꯄꯤꯔꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯕꯥꯛ ꯃꯨꯟꯈꯤꯕ ꯅꯤꯡꯊꯧꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯕꯥꯛꯇꯨ ꯍꯦꯛ ꯃꯨꯟꯕꯗꯒꯤ ꯐꯖꯅ ꯆꯥ ꯊꯛ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯩꯕꯥꯛꯇꯨꯗ ꯐꯖꯅ ꯊꯣꯡ ꯊꯥꯛꯄ ꯍꯩꯕ ꯃꯤ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯆꯥꯕ ꯐꯪꯍꯟꯕꯒꯤꯗꯃꯛ ꯃꯤꯊꯨꯡꯁꯪꯗꯨꯒꯤ ꯃꯄꯨ ꯅꯨꯄꯤ ꯑꯃꯗꯤ ꯄꯨꯖꯥꯔꯤ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯨ ꯅꯨꯄꯤꯗꯨꯗ ꯄꯨꯖꯥꯔꯤ ꯃꯀꯣꯛꯇꯨ
mahakki leibakki pujari oihange hairami maduda mithung sangdugi mapu nupiduna yaramde ningthauduna mithung sangdugi mapu nupiduda paisa mayam pigani hairabasu mahakna mahakki pujari makok lukhrabi adubudi thadukningde aduna ningthauna piriba khudong chabadu lawba yaramde adugi mahutta Rajkumari adubu mahakki leibakta pujari oihanaba hairami ningthauduna mahakna hairibadu yarami ningthauduna mithung sangi mapu nupiduda paisa yamna piramlaga Rajkumari adubu mahakki leibakta pujari oihanaba puraklami Rajkumari aduna mahakna hana pujari singda order tawkhiba chaksang aduda mahak haujikti chak insang thongba tarami handakti mahak ahauba chak insang thongba haire aduda sunatana mahakna thong thakpa insang du chabadagi miyoi kaya amagi anabasu phakhirami konungduda aduk nungaiba oikhidri adubu mahak lakpadagidi konungduda leiriba mi khudingmak nungairami ningthaudusu yamna nungairami Rajkumari aduna chak insang purakpaduda ningthauduna angonda munna yenglami hanadi mahakna munna amukta yengkhidabani adubu mahakna munna yenglubadadi pujari du mahakna leibak munbi khraba Rajkumari duni khanglami yamna ngakladuna ningthauduna Rajkumari duda mahakki mapa mapusing kana kanano hanglami Rajkumari aduna mahakki mapa mapusingdu yamna marik chumna hairami ningthaudu haujikti leibak adugi asengba mapu masak khangle Rajkumari adu ningthauduna mahakki yeknabani khanduna Rajkumari adubu khudakta hatoklamba yabani adubu ningthaudu loksing yamna haiba miyoi oirami mahakna Rajkumari adubu luhongduna mahakki rani ohelami Rajkumari aduna konungduda leiriba pujari pumnamak thong thakpa takpirami makoina ningthina thongba thakpa hairaba kanda Rajkumari adu chakhum changduna amuk hana chak insang thongkhidre mahak maharani oina nungaina punsi nungsangna leikhirami wari macha asi matang asida loisinjani